Mama mapa oibasing amadi takpi takbibigi thabak toribo oja oibasing mafamda yahonjaningbanagi pau asi pajarakpani mayam punamuk taminasi. Angangbu machine-gumna sinaba tathina tawbana phatabaromda lahanaba maram oihali Dr. Gojendro. Wakal nauriba angangsingbu phaningi heningi haiduna makoigi tawba ngamba karino khangdana machine-gumna sinaba amadi karigumba asoiba nataga aranba ama tawbada tathi tawoina hekta chaibi ngangbiba asina phatabaromda oihlagnaba machak oihali haina RIMS ki psychiatric department ki ISOD Dr. Senjam Gojendro singana phongdokli. Mang hai angang amaga mana tawbung ambagi sang khenei angang amaga concentration tawbung ambagi sang amadi masa mau phabai sang su khenei mama mapa oiba khudimangna phaba masa loinamak pamnei adu masa mau phaba angang amana tawbung ambadu aswan masa aswanba amana tawbung amloi ngamange harabadi sang amada sang naina tonba sangi masina angang adudasu awabu oheloi amadi aphabasu oirakani karigum maram amatada phaninglibani haina hekta nampuda khak tawholoidabani Masa singbu phaninglibani heninglibani haiduna makoi pothabi matam sungpi pidaba ayuk nganna hawgalaga tuition chalali school dasu chalali school halaklaga su tuition chalali masina angang amata masagi oiba matam amata phangande imung manungga loina gadaba matam walagi masi matakta masana lairik pajanabagi matam adusu phangande loinana angang adugi tumbagi sangsu wathalli masina angang adu masa sontharakpa wakhal puba ngamlaktaba attention deficit and hyperactivity disorder na singba tongan ba chaitheng kya mayok na rei man hai angang amana karigma soiba na taga ranba ma tarpa matamda han hekta tathi tawai nangang sakpi be mahutta makhoin tawriba adu lali asoiba sumna sum thokadobni haibdu phajana taktuna khangan bigadabni ayukta gi tuition chalaga numidang da tuition halaklaga mark wangna phangi phangde haina saichinba sina angang adu natta brom da satkiba su yai masagi matam phanglaktaba masagi matam pamlakpadagi nisa sinarpa kaya su yaudaba natti nakal amromda mama mapa oiba singsu role model ama oiba sangi mama mapa ne nisa sasin thakchilaga angang aduda nisa sa danaba poktak piru matamda angang duna karisu taning loi lawsu lawroi mama mapa sina nungtige ayama matamna khana chainona leirabadi angang aduda su madugi chaitheng lakani haina mahangna haike mama mapa oiba singna macha sing kanaga loinari tinari amadi kari tauri haibasi kumneng senabigadabne kayuma khoina tinaram liba amadi pulam liba mi adu phatabani sasin abo waramlabadi ningthina angang adu counseling tobigadabani masida ka hena sai thangno tawrabadi angang adu phatabramda sakhibasu yai haina Dr. Gojendron haike mana makha taki karima angang amana kablakpa matamda mobile phone pisilaga angang dugi kappagi thembagi mong asina piklingai digi hauna angang adu mobile phone da laisu hannabage so masaga mo heli hauzik smartphone addiction oiba angang masing khangdana leiri makoina mobile phone paihanganu haiba natte mathau taba matam adu khaktada sinhangadabani haujiti yum amada leiba mipum kudimo mobile phone amamam loina painarabanina hana imung manung pula wari sana pulamagi masak adu yamna kaithagli mana thokpa masagi mobile phone da oiba na ayamba mai onsina duna leiba kaya aikuna thengnari angang khakta natna ahal singchu smartphone addiction gi chaithing achi amna chauna phanglabani mobile addiction asina thakchi kasi thawgalon bevar walalai mama maparga masaga leinari mari adu lapthokna halli mai loisang singda hojikti counseling tawpham laihanba yamna mathau tare mai loisang khada di masi leibasu yawnare mahiroi amana mahaki performance ta hongba laklabdi mahaki class teacher aduna mahiroi adu bu mai loisang adugi counseling tawpham da pubi duna counseling tawhon bigadabani masina mahiroi adu karida sorak lebano haibdu khangma ngamgadoribani mai loisang da counseling piba ngamdaba oiragadi mahiroi adu ningthina laing bigadabani maramdana angang singi tawba ngamba adu karino khangdana mama mapa oibasing masa sing phaninglibani heninglibani haiduna machine amagumna sinabasi tawbiganu haina su Dr. Senjam Gojendron makhatana phongdokhi